Manipur ki Irangi Commission report pishin bada matam chatliba chahi asigi November 10 fauba sangdokre. Amasung suknuda kuki kulay paiba singna nahong na nongmay kapsilakre. Kurumjari ISCOM News meeting tabiri bapuna magpu kherdari mamna taram nokchari hujik pau sandok na pizari Manipur da haukiba chahi kumjat lisingani kulhumdoigi megi tang amadagi irang hauraktuna miyoi chaniga kun henbagi punsi mangkibagi mari lainana commission na tizin humjinduna report pikhatnaba matam chatliba chahi asigi November 10 fauba sangdokre Guwahati High Court ki hanagi Chief Justice Ajay Lambana Luchingba commission ase haukiba chahi kumjat lisingani kulhumdoigi June thagi tang ahumda semkibani hairiba panel asida Richard IAS Officer Himansu Sekhar Das amadi Retired IPS Officer Alok Prabhakar su yauri Commission asina Manipur gi hojik furuk masal gi marakta oiriba Irang asigi inquiry report ahanba sitting hek loikibaga tha taruk ki matungda center lengakta pisingadabani adubu nauna thoglakpa notification ge matung inna hariba report asigi lakadoriba November thagi tang kundagi thengthadana pisingadabani haide Suknuda kuki kulai paiba singna ngarang numidang pung taraga minit taramari chatpa matamda nongmay amuhan na kapsilakre Kakching District ki SP na suknuda nongmay maru ama hek kapsilakpada madugi chap chaba paukum pigani haina suknugi miyamda thazaba piram kiba lairabani haujik fawagi oina suknugi miyamda Kakching District ki SP gi maikaidagi wahai amata fongdorak palaitri Imphal East Imphal West District amadi Thaubalgi oina yumdagi mapan thokpada thamlamba athingba haibadi thamlamba curfew adu ngasi ayuk pung 5 dagi numidang wairam pung 3 fauba komthokli haina district ani asige district magistrate singna khujek piduna thadораkiba order amada khangalakre BNSS lisingani kulhumdoigi under section 163 gi makhada thamlamba athingba haibadi curfew adu miyamna thengnariba nongmagi changdaba yadraba chana thakna Potlam Singi Amadi Ana Layengi Hidak Langthak Leitok Leishinda Yenglaga Hairiba Thamlamba Athingba Ase Loktorakpani Hairi Adumakpu Hairiba Athingba Ase District Ahum Asegi Manungda Mi Masing Yamna Punba Natraga Miyamgi Rally Chatpa Natraga Wakat Mi Fam Nachingba Famba Singi Mathaktadi Adumak Lekigani Haina Order Asida Palli Manipur yauna Arunachal Pradesh, Assam, Meghalaya, Nagaland, abadi Bihar da lakadoriba numit nini humni asida nongkan na churaba yai haina India Meteorological Department IMD na haire ngasigi oina Manipur da nong mangbaga loinana parafna nong churi Ministry of Health and Family Welfare Government of India na India gi oina nursing profession da leiriba miyoi 15 da National Florence Nightingale Award lisingani kunmari India gi president na kusinaduna ikai khumna kibada Manipur dagi brahmachari mayum Amusna Devi bu tarhamna okre ngasi Imphal International Airport ta selling digital amadi Bahujana Sahitya Academy, National Committee of India, Manipur State na National Florence Nightingale Award, Lisingani Kunmari Fanglakrabe, Brahmachari Mayum Amusna Debi na Imphal International Airport ta Thunglakibada, Selling Digital Amadi Bahujana Sahitya Academy, National Committee of India, Manipur State na Taramna Okibani. Aroibada maroiba pau amana pizari.
Manipur gi Irang gi Commission report pisin bada matam chatliba chahi asige November 10 fawba sangdokre. Amasung suknuda kuki khulai paiba singna nahona na nongmai kapsilakre. Hawjik fabu yo na ISCOM news na pizaba Manipuri pau matang asta lotion jare miyang tabi de bupuna magpo mo kana krum jare.